What the fuck? Nifuto. Nan nifuto na ti yang kai mura mani hojik ti. Ni sing yang kai piba cake ne sise. Kasi vlog sidi akoi ngak tholak bani kasi Saturday gi cake yon from da cake khitang lai ge na kasi tau bani ado play bagi hojik chang bado hojik ulak ke ayam da so chang jai si Holy Land ne am hau bani degi cake ne ko hojik chang yi se bakery store ne Holy Land ko yam ni sa bani je moina de so no si prepare sa na ba hojik ko hojik asa ba ka le chang bani đầu mỗi cake mà ăn rồi thì cake sẽ phải yêu cake sẽ what the fuck Nifuto. nan nifuto na ti yang kai mura mani hojik ti ni sing yang kai piba cake ne sise sing yang kai piba cake yam chau na ti do le sing yang kai piba cake ne hoi je yam ta nge ji mo mang je Holy Land ni je oi bai China gi ma pau ba bakery store này chỉ Holy Land này chứ đó là gì cái đồ mới vô này chứ đó nó cho gặp chị mà nó cream ngầu của tập kia tập gì khai lâu ra chị đó là gì đấy kia tập gì mà nó được cái cream đó giàu tuổi này ham hao vào tập này 싫어. 잘해, 잘해. mà em ba mình sẽ mà nung được cream nhau rồi, xí làm hậu rồi. Bread thì giờ mà cái này. Gì đó đây à? Xí cream này tao, cái cream nhau rồi. Làm hậu. phi nó bảo sang hoàng rồi sang hoàng chỉ cần nó xin được bây giờ phật tấu cái nó hoàng này sai na nó bây giờ nó hoàng khẩn leo chỉ cần anh nó sai na lạc chừng ăn được đi làm big boy khẩn lắm mình cái hoàng lên rồi cái cái này khẩn là quay xin khẩn lâu rồi à thua chứ多少？是啊，哎，不晓得别人有这，多少呢？Bakery store am later, man. Ấy chỉ thấy đi leo rồi kìa, xong đây leo đi nào, phải leo đi à đấy, chắp bột, quay tiệt sâu vậy là pi đấy,谢谢. Đúng không ấy, tôi leo rồi kìa, sorry. I know exactly which street here. Tôi cái university đây kì, kilometer. 3 mục chalaw ra mani 3 mục chalaga laiba mafom amane ai hozik pot thara leiga na satne hozik ai sumai camera je khun na par sa bada camera je sumai khun na par sa bada mi je ameng chale sine public tập blog tàu với quay cái ngoài tàu gì đi gì gì public tập blog tàu với quay ngoài tàu gì ngoài mi yang selak rồi
ꯑꯗꯣ so what ꯁꯤꯒꯤ ꯃꯐꯝꯁꯦ ꯅꯨꯄꯤ ꯉꯥꯛꯀꯤ ꯄꯣꯠ ꯑꯣꯏꯅ ꯇꯧꯋꯦ ꯅꯨꯄꯥꯒꯤ ꯄꯣꯠ ꯌꯥꯝ ꯌꯥꯎꯗꯦ ꯁꯤ ꯃꯐꯝꯁꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯗꯦꯀꯣꯔꯦꯠ ꯇꯧ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯆꯪꯉꯛꯄꯒꯤ ꯋꯤꯟꯇꯔꯒꯤ ꯄꯣꯠ ꯃꯌꯥꯝ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯦ ꯕꯦꯀꯔꯤ ꯁ꯭ꯇꯣꯔ ꯌꯥꯝ ꯂꯩ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯤꯅꯤ ꯁꯣ ꯀꯧꯋꯦ ꯖꯄꯥꯟꯒꯤ ꯀꯝꯄꯅꯤꯒꯤꯅꯦ ꯏꯟꯗꯤꯌꯥꯗꯁꯨ ꯂꯩꯔꯒꯨꯝ ꯇꯧꯕꯅꯦ ꯕꯦꯡꯒ꯭ꯂꯣꯔꯗꯔ ꯀꯩꯅꯣꯝꯃ ꯂꯩꯔꯕꯅꯦ ꯁꯣ ꯁꯤꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯩ ꯄꯣꯠ ꯀꯩꯅꯣ ꯈꯔ ꯂꯩꯒꯦ ꯄꯣꯠꯁꯤ ꯂꯣꯏ ꯍꯣꯡꯉꯦ ꯂꯨꯄꯥ ꯍꯣꯡꯉꯤꯁꯤꯗ 10 yuan 参观你手双十二到狂欢团的本年购买指定单品，可享买一送优惠，数量有限，送完即止，欢迎先选购。尊敬顾客你好，欢迎光临你手，为您在卖场没温馨的购物环境。请在挑选商品时，请勿将商品装单开开，商品装单开开，服务在场内吸烟、饮食、拍照。如有需要帮助，请咨询店内的工作人员。感谢您配合你手助理。iPhone case Bluetooth iPhone mini show ꯃꯣꯏ ꯖꯄꯥꯟꯒꯤꯅꯦ ꯄꯣꯠꯁꯤ ꯌꯥꯝ ꯇꯥꯡꯗꯕꯅꯦ ꯂꯣꯏ ꯍꯣꯡꯕꯅꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯈ꯭ꯋꯥꯏ ꯍꯣꯡꯉꯕꯗ 100ꯗꯒꯤ 50,000 ꯐꯥꯎ ꯂꯩꯕꯅꯦ ꯄꯣꯠꯁꯤ ꯌꯥꯝ ꯇꯥꯡꯗꯕ ꯖꯄꯥꯟꯒꯤ ꯃꯤꯁꯨ ꯍꯥꯏꯁꯦ electronics ꯐꯤꯔꯣꯜ ꯂꯣꯏꯅ ꯂꯩ ꯁꯤꯗ 团的本年购买指定单品，可享买一送一优惠，数量有限，送完即止，欢迎先选购。 ꯑꯩ ꯍꯨꯏꯅ ꯆꯤꯛꯈꯥꯏꯈ꯭ꯔꯦ ꯑꯝꯇ ꯁꯤꯗꯩ ꯑꯃ ꯂꯩꯁꯤꯔꯥ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯂꯩꯒꯦ ꯄꯥꯝꯗꯗꯤ ꯇꯣꯛꯑꯦ ꯅꯨꯄꯤꯒꯤꯅꯦ ꯁꯤꯗꯤ ꯑꯩ ꯍꯨꯏꯅ ꯆꯤꯛꯈꯥꯏꯕꯤꯈ꯭ꯔꯦꯕ 欢迎关注您手，您手多彩苹果耳机，功能键可以暂停切播放音乐。 接听后购的电话，按键可加减音量，使用苹果夹着手机，下载多样价格实惠，欢迎立即选购。 ꯁꯤ ꯀꯃꯥꯏꯅ ꯎꯞ ꯇꯧꯔꯤꯒꯦ ꯁꯤ ꯅꯨꯄꯤꯒꯤꯅꯦꯕ 欢迎关注您手，您手先推出。 ꯀꯩꯝ ꯂꯩꯗ꯭ꯔꯦ ꯑꯄꯥꯝꯕ ꯀꯩꯝ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯂꯩꯒꯦ ꯇꯧꯔꯝꯕꯅꯦ ꯄꯨꯂꯤꯁ ꯀꯥꯔꯁꯦ ꯕꯣꯜꯁꯋꯥꯒꯟꯒꯤꯅꯦ ꯑꯣꯗꯤꯒꯤꯁꯨ ꯂꯩꯕꯅꯦ ꯃꯣꯏꯁꯦ ꯄꯨꯂꯤꯁ ꯀꯥꯔꯁꯦ ꯑꯣꯗꯤ ꯑꯩ ꯊꯦꯡꯅꯈ꯭ꯔꯦ ꯑꯣꯗꯤ S6ꯀꯤꯁꯨ ꯂꯩꯕꯅꯦ ꯑꯗꯣ ꯁꯤ ꯁ꯭ꯇ꯭ꯔꯤꯠꯁꯤꯗꯒꯤ ꯑꯩ ꯀꯩꯅꯣꯝ ꯊꯛꯀꯦ ꯍꯧꯔꯥꯡꯉꯦ 봐 여보요酸奶찜이도 ꯍꯣꯏ ꯌꯥꯎꯗꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯊꯛꯑꯔꯣꯏ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯅꯤ ꯁꯣꯝꯗꯗꯤ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯍꯜꯂꯒꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯣꯏꯅꯊꯛꯑꯒꯦ 좀 단계. 이거 뭐예요?酸奶찜이요.酸奶紫米是吧？你好嘞。一杯啊。要冰的吗？要冰的。ice spray。ice spray呢？冰的的。ice 呢？시 디바이제. 시 뭐이게 닭범제 거기 거기 콜레스테롤 레이브네 시지. 거기 야워 레르메. order ꯇꯧꯔꯦ ꯉꯥꯏꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯂꯧꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯤꯔꯛꯑꯒ ꯌꯦꯡꯉꯁꯤ ꯉꯥꯏꯔꯁꯤ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯛꯄ ꯊꯛꯅꯕꯗꯣ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯃꯀꯣꯏ ꯑꯩꯒꯤ ꯒꯥꯔꯤ ꯁꯤꯗ ꯈꯥꯝꯃꯝꯕꯅꯤ ꯑꯣ ꯁꯣꯝꯗꯅꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯒꯥꯔꯤ ꯈꯥꯝꯃꯝꯕꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯄꯣꯠ ꯂꯩꯕ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯑꯄꯥꯝꯕ ꯆꯥꯐꯝ ꯑꯃ ꯂꯩꯌꯦ ꯁ꯭ꯋꯥꯏꯗ ꯑꯗꯨ ꯆꯠꯂꯁꯦ ꯍꯧꯖꯤꯛ ꯆꯥꯔꯨꯔꯁꯦ
ꯑꯣꯏꯅꯤ ꯊꯣꯛꯐꯝ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯗꯤ ꯕ꯭ꯂꯣꯛ ꯂꯣꯏ ꯇꯧꯁꯜꯂꯤꯁꯤꯕꯨ ꯅꯃꯥꯏꯃꯜꯂꯣ ꯂꯝꯕꯤ ꯃꯆꯥ ꯆꯠꯀꯦ ꯑꯩꯒ ꯉꯁꯥꯏ ꯏꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯄꯅꯦ ꯃꯥꯗꯤ ꯃꯥ ꯊꯕꯛ ꯑꯃ ꯂꯩꯔꯦꯅ ꯉꯟꯅ ꯆꯠꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯏꯊꯟꯗꯅꯦ ꯒꯥꯔꯤ ꯊꯧꯔꯤꯁꯦ ꯗ ꯎꯔꯤꯁꯦ ꯃꯩ ꯉꯥꯜꯂꯤꯁꯦ ꯑꯩꯒꯤ ꯖꯤꯝ ꯁꯥꯟꯅꯐꯝꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯑꯩ ꯖꯤꯝ ꯁꯥꯟꯅꯕ ꯇꯣꯏꯅ ꯆꯠꯄ ꯉꯝꯗꯦ ꯋꯤꯛ ꯑꯃꯗ 2 times ꯍꯌꯦꯡ ꯁꯣꯏꯅ ꯆꯠꯀꯅꯤ ꯍꯌꯦꯡ ꯁꯣꯏꯅ ꯖꯤꯝ ꯆꯠꯀꯅꯤ ꯁꯤꯗ ꯑꯩꯅ ꯄꯥꯝꯕ ꯆꯥꯐꯝ ꯑꯃ ꯂꯩ ꯁꯤꯗ ꯑꯩꯅ ꯄꯥꯝꯕ ꯆꯥꯐꯝ ꯑꯃ ꯂꯩ ꯑꯗꯒꯤ ꯑꯩ ꯗꯤꯅꯔ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯣꯀꯟ ꯂꯧꯔꯦ ꯁꯤꯗ ꯊꯝꯃꯅꯤ ꯑꯩꯒꯤ ꯇꯣꯀꯟ ꯅꯝꯕꯔ 19 ꯉꯥꯏꯔꯅꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯁꯤꯒꯤ ꯗ꯭ꯔꯤꯡꯁꯦ ꯁꯦ ꯌꯣꯒꯔꯠꯅꯦ ꯃꯊꯛꯀꯤꯁꯤꯅ ꯃꯈꯥꯗ ꯌꯥꯎꯔꯤꯁꯤꯅ ꯀꯩꯕ ꯆꯥꯍꯥꯎꯒꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯦ ꯁꯤꯗ ꯂꯩꯔꯤ ꯉꯁꯥꯏ ꯂꯩꯔꯛꯄꯗꯣ ꯑꯗꯣ ꯐꯥꯏꯖꯦ ꯍꯥꯎꯔꯦ ꯑꯩꯒꯤ ꯆꯥꯅꯕ ꯍꯧꯖꯤꯛ ꯌꯧꯔꯛꯑꯦ ꯆꯤꯛꯀꯟꯅꯦ ꯁꯤꯁꯦ ꯄꯨꯂꯨꯞꯀ ꯁꯧꯋꯦ ꯍꯥꯎꯔꯅꯤ ꯁꯤꯗꯤ ꯁꯨꯞꯅꯦ ꯁꯤꯅ ꯑꯆꯝꯕ ꯍꯥꯎꯔꯦ ꯆꯥꯕꯗ ꯃꯣꯔꯣꯛꯀꯤ ꯂꯦꯚꯦꯜꯁꯦ ꯈꯟꯕ ꯌꯥꯏ ꯌꯥꯝ ꯁꯥꯕ ꯃꯣꯔꯣꯛ ꯍꯥꯞꯇꯕ ꯃꯦꯗꯤꯌꯝꯗ ꯁꯥꯕ ꯑꯩꯒꯤꯁꯦ ꯃꯦꯗꯤꯌꯝꯅꯦ ꯑꯩ ꯉꯁꯤ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯃꯉꯥ ꯂꯥꯛꯄꯅꯦ ꯕ꯭ꯔꯦꯗ ꯆꯥꯔꯦ ꯕ꯭ꯔꯦꯗꯀ ꯌꯦꯔꯨꯝꯒ ꯑꯦꯛꯀ ꯆꯥꯔꯦ ꯑꯇꯩ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯔꯤꯁꯤꯅꯦ ꯆꯤꯟ ꯃꯅꯨꯡꯗ ꯈꯤꯇꯪ ꯇꯠꯂꯦ ꯑꯩ ꯌꯥꯝ ꯊꯨꯞꯄꯦ ꯆꯥꯕꯗ ꯆꯩꯅꯥꯗꯗꯤ ꯃꯣꯏ ꯃꯆꯨ ꯌꯦꯟꯖꯥꯡ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯃꯆꯨꯁꯦ ꯐꯪꯗꯦ ꯃꯣꯏꯅ ꯃꯆꯨ ꯍꯥꯞꯇꯦ ꯃꯣꯏꯁꯤꯗ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒ ꯆꯥꯔꯤꯕ ꯃꯣꯔꯣꯛ ꯈꯨꯆꯥꯗꯣ ꯑꯣꯏꯔꯗꯤ ꯃꯣꯏꯗꯤ ꯄꯤꯖꯔꯗꯤ ꯈꯨꯗꯛꯇ ꯁꯤꯈ꯭ꯔꯅꯤ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯁꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯅ ꯊꯣꯛꯑꯅꯤ ꯂꯦꯠꯁ ꯒꯣ ꯑꯩ ꯒꯥꯔꯤꯁꯦ ꯃꯩ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯇꯠꯇꯧꯔꯦ ꯇꯞꯁꯜꯂꯛꯑꯦ ꯀꯟꯅ ꯆꯦꯟ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯋꯦꯅꯁꯗꯦ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯅ꯭ꯌꯨ ꯏꯌꯔ ꯒꯥꯂꯥꯅ ꯑꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯅꯦ ꯍꯧꯖꯤꯛ ꯆꯥꯏꯅꯤꯁ ꯀꯥꯡꯕꯨꯅꯦ ꯁꯤꯗ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯃꯤꯇ꯭ꯔꯤ ꯂꯥꯛꯑ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯒꯦꯡ ꯀꯥꯡꯕꯨ ꯈꯔꯁꯦ ꯁꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯗꯥꯟꯁ ꯇꯧꯃꯤꯟꯅꯗꯣꯏꯅꯦ ꯑꯗꯨꯒꯤ ꯃꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯂꯥꯛꯏꯅꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯖꯣꯅꯥ ꯃꯥꯟ ꯂꯤꯗꯔꯅꯦ ꯁꯦ Taki rumba New Year Galana program am lay Wednesday da utani adugi fashion show thokpagi ram walk chalini practice tawini hojik ai hojik practice tawri okay hojik practice tawri teach me some Thai word what the fuck that's Lao Sanit Kan Lao Sanit Kan what does it mean we are close ขนาดนั้นเลย Law what the fuck who will remember that what Sanjecho what does it mean what how are you Sanjecho you remember you know only that word Chakcharabha and any else I know some manipuri words but No, I I mean- can't say any other I know you know the slang words only you know the slang words of Manipuri only Ma that's what
Tell me which part of Thailand? Near Cambodia. What is that name? Say again. Buriram. They wish and they wish and they wish and they wish and they wishing on me. Yeah. I've been moving calm, don't start no trouble with me. Trying to keep it peaceful is a struggle for me.